Assalamualaikum warahmatullahi wabarakatuh. Kari Ahmad Ali bayan makhatara ko na nusiri bachinaw sing asumna ilmagi marilay na bayan amakhaktay kanagumba masigi bayan asi hindi dagi samang natasi gi hairagaso video gi description da dum yawbani isana dum tabi bayan asumna hindi khangdaba adi artha kugi adum bayan phaja phajarba kya asi khangnabagi dumakta gunagar aikoina handokchariba asida soikilan ki kya yawsallana mafto bisunu amadi ikoi asumba bayan asi taraga ikoigi ilmagi dariya amadi ikoigi jihan amadi ikoigi dingi adumba tamningbagi amadi dingi maru oiba ikoina tamhaudraba khangaudraba kya adu khangnam hotnaminasi amadi isagi amal iman punbak Allah ne hifazatu bibo sinu amadi ikoi amal tawna khotna inshallah asumna hazrat umar radhiyallahu ta'ala anhugi adumba अचौबा मजमा उलमा किराम लिसिंग अमे हेना फम्मबा मजमा अचौबा अमा लेरमी मदुदा नोंगमा रोमगी यामना साइंस वैज्ञानिकता अखोगी नॉलेज लेरबा अदुंबा अहन चही मरफू सुरबा अहन अमा ओपन चैलेंज तोबला मागी साथी सिंग यावरगा मा लाकमी अमदि महंग हायरमी आइगी क्वेश्चन अहुम आइना हंगनी को आइना वहंग अहुम हंगनी मसी पाखुम पीबा ngamba kana lay thokpiro hai aina hangador bo hang ahum masi kaigo madu karigumba ngamdaba taragadi hawleba mi adu bat chada hairaka adum siba khumba ngamdaba taragadi mahag adu siba haina open challenge tor madu da hajra sing ulma kiram lising ama phamiba aduma mazma adu da kana su hawalaga magi hang ahum adu gi pakhum piba ngambagi thak leitabana kana so hakulamdi asumna hazrat ulma kiram singi marak aduda chahi 35 khak suriba angang amakhak hawalaga mahagna nahak ki pakhum aina pigani haina tholaklami nusir bichinawsa mahak ki maming hazrat Nu'man ko korami nusir bichinawsa asna Nu'man na hawalaga mayam mamangda darbar mamangda tholaklaga hairiba ahna dugi manakta changa ami ahna du kugi चौकी फमलमी महागना मांग लेपलमी नहाकी वहंग हंगोन मसाई चैलेंज की मंजूर शर्त याब्रा है हंगलमी कईगुब खुब खदी फरे खुब गमदब तारगदी नंगी थवाई मांग है कबूल तौरमी नहाकी वहंग हंगो है अहानब वहंग हंगलमी नुसरब चिनावसिंग अखोई पुनमकु संबीबा मपू अल्लाह लेरे अदो आइदे अल्लाहबु थाजदे आई ईमान पुरक्ति अहन अदुना हायरकलमी नुसरब चिनावसिंग नहोइना अल्लाहबु थाजै अदो आइदे अल्लाहदे ईमान पुरक्पा मी नते आइदे ईमान पुरक्तबा मीनी आई रोमदगी लाक्पा मीनी अदा नंग होइना थाजरिबा अल्लाह से महाकी मतकता कना लेबनो हाइना अहन क्वेश्चन हंगलमी नुसरब चिनावसिंग मदुगी पाखोम पीनबा अंगांग अदुदा अहन अदुना हंगलपा मतमदा नहाकी क्वेश्चन जिंग अदु लोसनबियो आई मथंग मथंग पाखोम पीजरके हाइना हजरत नोमान हाइबिरम नुसरब चिनावसिंग अनीसुबा क्वेश्चन अमुक हंगलमी अहन चही मरफू सुरबा अदुना चौकी अदुदा फमलगा मयाम दरबार दा चौबा दरबार उलमा किराम लिसिंग अमेना फमिबा मफम अदुदा अनीसुबा वहंग अमुक हंगलमी नोखोइगे अल्लाह दो मफम कदाइदि येंबगे है अहान क्वेश्चन दा अल्लाह की मथकता कना लेबनो हाइबा अनीसुबदा अल्लाह कदाइदि येंगी हाइना हंगलमी नुसरब चिनावसिंग हाकी मिदेंगफम अल्लाह पाकी मिदेंगफम से कराय कराय दु उबा ngami हाइना हंगलमी नुसरब चिनावसिंग मयाम तुमिना लेरमी सबादुदा अदगे हजरत नोमान ना अमुक हंगलमी नाके अहुम सुबा पाखुम दुसु क्वेश्चन दुसु वहंग दुसु हंगबियो अदगे हुजिके चही मरफू सुरबा हन अदुना हंगलमी नखोइगी अल्लाह अहानबदा मागे मथक्ता कना लेबनो अनीसुबदा महाक कदाइदि येंबनो अदुगा अहुमसुबदा महाक कैदौरिबनो हाइना हंगल नुसरब अल्लाह दु मागे थबुक करी करी तौबनो हाइना हंगल नुसरब चिनावसिंग असुमना क्वेश्चन अहुम अदु लोयरबा मतुंगदा चही 35 सुरिबा हजरत नोमाना हायरकलमी आई पाखुम पीके अदुबु शर्त अमदि लई नहाकना फमिबु चौकी दगी नहाक हौगलगा लेपो अदुगा नंगना फमिबु चौकी दा आइना फमगा पाखुम पीनी है अहन अदु अदुगी मदिक सावरगलमी नुसरब चिनावसिंग अदुबु नंगी पाखुम नंगना हंगबा वहंगदा आइना लेपगा लैखि अदुमाइना आइना नंगना
ꯑꯩꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯃꯨꯛ ꯂꯦꯞꯄ ꯂꯩꯒꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯁꯚꯥ ꯑꯣꯏꯕꯅ ꯄꯥꯎꯈꯨꯝ ꯑꯗꯨꯈꯛ ꯆꯨꯝꯃꯕꯗꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯍꯟ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯆꯧꯀꯤ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯐꯝꯂꯝꯃꯤꯕ ꯆꯧꯀꯤ ꯑꯗꯨꯗ ꯍꯖꯔꯠ ꯅꯣꯃꯥꯟꯅ ꯐꯝꯃꯒ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯔꯛꯂꯝꯃꯤ ꯑꯍꯟ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯄꯥꯎꯈꯨꯝ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ 1 2 3 ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ 1 2 3 ꯊꯤꯕꯤꯔꯛꯑꯣ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯆꯍꯤ 40ꯒꯤ ꯑꯗꯨꯝꯕ ꯔꯣꯝꯗꯒꯤ ꯂꯥꯛꯄ ꯑꯍꯟ ꯑꯗꯨꯗ ꯍꯪꯒꯠꯂꯝꯃꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯟ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯤꯕ ꯇꯥꯔꯝꯃꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ 1 2 3 4 5 6 7 8 9 10 ꯁꯨꯝꯅ 10 ꯁꯨꯔꯕꯒ ꯍꯖꯔꯠ ꯅꯣꯃꯥꯟꯅ ꯂꯦꯞꯄꯣ ꯑꯗꯨꯒ ꯍꯪꯒꯠꯂꯒ ꯑꯃꯨꯛ ꯊꯤꯕꯤꯔꯛꯑꯣꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯪꯒꯠꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ 10 9 9 8 7 6 5 4 3 2 1 ꯑꯃꯗ ꯂꯦꯞꯂꯝꯃꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯒꯠꯂꯝꯃꯤ ꯅꯣꯃꯥꯟꯅ ꯑꯃꯒꯤ ꯃꯊꯛꯇ ꯀꯅꯥ ꯂꯩ ꯑꯗ ꯑꯃꯒꯤ ꯃꯊꯛꯇꯗꯤ ꯀꯩꯁꯨ ꯂꯩꯇꯦꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯟ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯍꯥꯛꯀꯤ 1 2 3 ꯗ ꯑꯃꯒꯤ ꯃꯊꯛꯇ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯜꯂꯥꯍ ꯄꯥꯛꯀꯤ ꯃꯊꯛꯇ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯇꯤ ꯔബ്ꯕꯨꯜ ꯑꯥꯂꯃꯤꯟꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯁꯚꯥꯗꯨꯗ ꯐꯝꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯟꯁꯤꯡ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯝꯃꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤन इनाउसिंग मजमा अदु पेलमि मागी पाखुम अदु अहन अदु साउबगी अंगखोय लेरमदे अदुबो मागी पाखुम पिरबनिना अनि सुबगी पाखुम अमका महाना पिरकना होना मदुदा महाना हाइरमि मतम मदु नुंदांगी टाइमिंग ओइरमि सभा अदु मदुदा अदुदा थालिबा मोमबत्ती मतमदुदा बल्ब कयगिदि लैतबनिना थालिबा मोमबत्ती मोगी मीटिंग अदुदा फंबदा नालहलिबा पोट खुदिमा मुतनाबगी महाना हंगचरमि नुसिरबा इस्नाउसिंग हजरत नौमान मदुदगी हाइरिबा मैसिंग मयाम अदु लोन मुथलबा मतुंगदा अहन अदुना अमंबदा आइबु अटैक तौदोरिब्रा हाइना हंगलकलमि नते अखोय मुसलमान कलिमा ला इलाहा इल्लल्लाह मुहम्मद रसूलुल्लाह सोनबा अखोय धोका पीरगा मिंगोंदा कबीदे अखोय वार तौदे हाइरगा नुसिरबा इस्नाउसिंग नौमानना हंगलगा हाइरंगलमि हुजिक अथुबदा हुजिक मै थालगनी हाइना मोमबत्ती मा मतमदुदा मोमबत्ती मचा ओइदे नुसिरबा इस्नाउसिंग अचौबा मोमबत्ती ओइरमि अदु अमा पोलगलगा अमखक थालमी नुसिरबा इस्नाउसिंग असुमाइना मोमबत्ती अमा चुखलपा मतम थांगलपा मतमदा नुसिरबा इस्नाउसिंग मंगाल लाबनिना उरई मदुदा महागना नौमान हंगलमी मंगाल असि लापा मतमदा मंगाल दुगी एत ओइदा मांगदा लैबा मिसिंग उब्रा हंगलमी नुसिरबा इस्नाउसिंग अदा अहन अदुनो कैंडल असि थालाबनिना लाइटु थालाबनिना फमीबा कासदा फमीबा माइकई मरीमक माइकई तरुक मखा मथक ओ येट लेफ्ट राइट फ्रंट पुनमक उरे हाइना नुसिरबा इस्नाउसिंग हाइरगलमी असुमना अल्लाह पाकती नूरना सेम्बनी कुरान पाकता हाइरी हजरत कारियाल मदलीना महाकी बयानदासु सेंग यावबनी कनागुम ऑथेंटिक तानिंगबा लिंक अदु संग ताबियु कुरान पाकता असुमना अल्लाह से नूर दगी सेम्बनी मंगान दगी सेम्बनी नूरनी हाइना मंगान हाइबसिदी मफम खुदिमक्ता महाके रोशनी महाके मंगान योबगुम कैंडल असिगी पिक्रबा लाइट असिना लुपा अमा पीबा लुपा अनि पीबा कैंडल असिगी लाइट अमा थानबदा का असि पुलप 360 डायमेंशन दा उबगुम अल्लाह तालादी नूरनी अदुदी अल्लाह ना मफम खुदिमक्ता मिदियंगफम मी खुदिमक्की ममित्ता करी उरी हाइबसि अल्लाह ना उई अखोय की ताकती लैते अल्लाह उबगी कया ता कयामत फो खोय उबा फंगोय दुबो अल्लाह पाकी नूरनीना महाकी रोशनी महाकी नूर मफम खुदिमक्ता यौई अदुना महागना उबा ngamdaba मफम खुदिमक लैते अखोय बुसु उई नाहक बुसु उई जमीन आसमान पुनमक अल्लाह ताला ना लोन उबा फंगी हाइना नुसिरबा इस्नाउसिंग एग्जांपल दु पिरमी पाखुम अदुसु मयामना पेलमी नुसिजरबा इचिन इनाउसिंग मंगाल अमा लाकपदा अमंबा कादा लेरम पोट खुदिमक उबगुम अल्लाह दे नूरनी अदुना मफम खुदिमकी पोट खुदिमक उइना नुसिरबा इस्नाउसिंग असुमना पाखुम अदु पीबदा पेलमी मयाम मजमा अदुना यारमे नुसिरबा इस्नाउसिंग अहुम सुबा पाखुम यूरोप मतमदा अहन अदु नंखोय लेतबगी सावरमबसु पाखुम पिराक्लबनिना महाकी मदुदा माना येतनबा क्रॉस तौनबा मागी वही लेरमदे असुमना अहुम सुबा पाखुम अमुक पिरकनबा होनबदा महाकी हजरत नौमान नामु असुमना हाइरक्लमी अहन अदुदा नाहकना हंखी इंगोंदा अल्लाह करी तौरिबनो हाना अदा अल्लाह महाकना नोगा असुमना अहन अदुदा खुनबलमी अल्लाह गी तौबा ngamba हाइबबु
ꯆꯍꯤ ꯃꯔꯐꯨꯒꯤ ꯕꯩꯒ꯭ꯌꯥꯅꯤꯛꯀꯤ ꯋꯥꯈꯜ ꯂꯩꯔꯕ ꯂꯣꯖꯤꯛ ꯈꯪꯉꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯪꯀꯗ ꯁꯥꯏꯟꯁꯇ ꯖꯤꯑꯣꯒ꯭ꯔꯥꯐꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯜꯃ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯔꯣꯝ, ꯅꯪꯁꯦ ꯍꯧꯒꯠꯂꯒ ꯆꯍꯤ 35 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯩꯅ ꯅꯪꯒꯤ ꯀꯨꯔꯁꯤ ꯑꯗꯨꯗ ꯑꯩꯅ ꯐꯝꯃꯒ ꯄꯥꯎꯈꯨꯝ ꯄꯤꯍꯜꯂꯤ, ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯆꯍꯤ ꯃꯔꯐꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒ ꯑꯩꯒꯤ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛ ꯇꯥꯍꯜꯂꯤ, ꯃꯁꯤꯐꯥꯎꯒꯤ ꯆꯥꯡ ꯇꯧꯕ ꯉꯝꯕꯁꯨ ꯑꯜꯂꯥꯍꯅꯤ, ꯑꯜꯂꯥꯍꯗꯤ ꯑꯁꯨꯝꯕ ꯊꯕꯛꯄꯨ ꯇꯧꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯥꯍꯜꯂꯝꯃꯤ, ꯑꯜꯂꯥꯍꯗꯤ ꯑꯣꯏꯌꯨ ꯍꯥꯏꯕꯗ ꯑꯣꯏꯍꯟꯕ ꯉꯝꯕ ꯃꯄꯨꯅꯤ꯫ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ, ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ, ꯅꯤꯡꯊꯧ ꯕꯥꯗꯁꯥ ꯑꯣꯏꯔꯛꯏꯕ, ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯐꯥꯎꯔꯤꯕ, ꯑꯗꯒꯤ ꯁꯃꯟꯗꯔ ꯂꯩꯔꯝꯃꯤꯕ, ꯁꯃꯟꯗꯔꯒꯤ ꯏꯁꯤꯡꯗ ꯉꯥ ꯑꯆꯧꯕ ꯀꯌꯥ ꯂꯩꯔꯝꯃꯤꯕ, ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯉꯥ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯉꯤꯕ, ꯁꯃꯟꯗꯔꯗꯒꯤ ꯍꯤꯗꯥꯛ ꯀꯌా ꯐꯪꯉꯤꯕ, ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯁꯨꯝꯅ ꯑꯁꯃꯥꯟ, ꯖꯃꯤꯟ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯃꯥꯟꯗ ꯂꯩꯔꯝꯕ ꯊꯋꯥꯟꯃꯤꯆꯥꯛ ꯄꯨꯝꯅꯃꯛꯀꯤ ꯀꯥꯏꯅꯥꯠ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯔꯝꯃꯤꯕ ꯑꯃꯗꯤ ꯑꯗꯨꯕꯨ ꯆꯂꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏꯕꯨꯁꯨ ꯁꯦꯝꯕ ꯉꯝꯕ ꯃꯄꯨ, ꯌꯦꯡꯁꯤꯜꯂꯤꯕ ꯃꯄꯨ, ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨ ꯇꯥꯍꯜꯂꯒ ꯑꯜꯂꯥꯍꯗꯤ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕ, ꯂꯦꯡꯉꯤꯕ ꯎꯄꯥꯟ ꯈꯨꯗꯤꯡꯃꯛꯀꯤ, ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯂꯦꯡꯉꯤꯕ ꯎꯅꯥ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯝꯅꯃꯛꯄꯨ ꯌꯦꯡꯁꯤꯜꯂꯤꯕꯁꯤ ꯑꯜꯂꯥꯍꯅꯤ, ꯑꯜꯂꯥꯍꯅ ꯁꯤꯐꯥꯎꯒꯤ ꯆꯥꯡ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯃꯄꯨꯗꯣ ꯑꯜꯂꯥꯍꯒꯤ ꯑꯜꯂꯥꯍꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦꯍꯥꯏꯕꯗോ ꯑꯩꯒꯨꯝꯕ ꯆꯍꯤ 35 ꯑꯃꯅ ꯅꯪꯒꯨꯝꯕꯒꯤ ꯑꯍꯟ ꯑꯃꯕꯨ ꯂꯦꯞꯍꯜꯂꯒ ꯅꯪꯒꯤ ꯐꯝꯃꯝꯃꯤꯕ ꯀꯨꯔꯁꯤ ꯑꯗꯨꯗ, ꯆꯧꯀꯤ ꯑꯗꯨꯗ ꯑꯩꯕꯨ ꯐꯝꯃꯒ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯇꯥꯍꯟꯕꯁꯨ ꯉꯝꯃꯤ ꯑꯜꯂꯥꯍꯗꯤ ꯍꯥꯏꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯄꯥꯎꯈꯨꯝꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯀꯨꯔꯥꯟꯒꯤ ꯏꯔꯝꯕ ꯑꯌꯥꯠꯁꯤꯡ ꯑꯗꯨ ꯍꯥꯏꯕꯁꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯀ꯭ꯔꯣꯁ ꯇꯧꯕ ꯉꯝꯃꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯖꯔꯠ ꯅꯣꯃꯥꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯑꯍꯟ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯍꯨꯝꯃꯛ ꯐꯪꯈꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯜꯂꯥꯍ ꯄꯥꯛ ꯑꯩꯈꯣꯏ ꯊꯥꯖꯒꯗꯕꯅꯤ꯫ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ ꯃꯨꯍꯝꯃꯗꯨ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍु ꯇꯥꯂꯥ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯩꯈꯣꯏ ꯊꯥꯖꯍꯧꯗꯕ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯗ ꯀꯃꯤ ꯑꯣꯏꯕꯅ ꯉꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯥꯂꯠ ꯁꯤꯒꯤ ꯐꯤꯕꯝꯗ ꯌꯧꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯁꯨꯝꯅ ꯏꯜꯃ ꯂꯩꯕ ꯑꯃꯗꯤ ꯏꯃꯥꯟ ꯂꯩꯕ ꯃꯤꯒꯤꯗꯃꯛꯇ ꯀꯕꯤꯗ ꯙꯣꯀꯥ ꯆꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ, ꯑꯩꯈꯣꯏ ꯅꯃꯥꯖ ꯃꯇꯝ 5 ꯁꯣꯟꯁꯤ ꯏꯟꯁꯥꯑꯜꯂꯥꯍ, ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯪꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯍꯪꯅꯕ ꯍꯣꯠꯅꯁꯤ, ꯑꯃꯗꯤ ꯈꯪꯗꯕꯗꯣ ꯗꯤꯟ ꯑꯃꯁꯨꯡ ꯗꯨꯅꯤꯌꯥꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯈꯪꯕ ꯃꯐꯝꯗ ꯆꯠꯂꯒ ꯍꯣꯠꯅꯔꯒ ꯃꯦꯍꯅꯠ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯈꯥ ꯄꯣꯜꯂꯣꯏ꯫ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯏꯟꯁꯥꯑꯜꯂꯥꯍ, ꯗꯤꯟꯁꯨ ꯆꯠꯁꯤ, ꯗꯨꯅꯤꯌꯥꯒꯤꯁꯨ, ꯗꯤꯟ ꯗꯨꯅꯤꯌꯥ ꯑꯅꯤꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯜꯂꯥꯍ ꯄꯥꯛꯀꯤ ꯑꯁꯨꯝꯕ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯔꯝꯕ ꯁꯨꯟꯅꯠꯇ ꯆꯠꯄ ꯇꯥꯔꯒꯗꯤ, ꯑꯃꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯟ ꯇꯧꯁꯤ, ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯁꯤ, ꯖꯨꯋꯥꯔ ꯁꯥꯟꯅꯔꯣꯏꯁꯤ, ꯑꯃꯗꯤ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯑꯩꯈꯣꯏ ꯂꯩꯔꯣꯏꯁꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯜꯂꯥꯍ ꯄꯥꯛ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯇꯥꯂꯥ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯕꯌꯥꯟꯗꯁꯨ ꯄꯟꯖꯈ꯭ꯔꯦ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯨꯅꯥꯍꯗꯤ ꯅꯤꯁꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯗꯨꯅ ꯑꯇꯩ ꯒꯨꯅꯥ ꯂꯩꯈ꯭ꯔꯦ ꯀꯌꯥ, ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯨꯅꯥꯍꯗꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯩꯈꯣই ꯅꯤꯁꯥ ꯊꯥꯗꯣꯛꯁꯤ, ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯂꯝꯕꯤ, ꯏꯍꯗꯤꯅꯥ ꯁꯤꯔꯥꯇꯜ ꯃꯨꯁꯇꯥꯀꯤꯝ ꯍꯥꯏꯔꯤꯕ ꯑꯗꯨꯝꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯁꯤ, ꯑꯃꯗꯤ ꯇꯥꯁꯟꯕ ꯑꯃꯗꯤ ꯑꯃꯜ ꯇꯧꯗ꯭ꯔꯕ ꯇꯥꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯏꯁꯤꯡꯗ ꯉꯥ ꯂꯩꯔꯦ, ꯅꯣꯡ ꯆꯨꯔꯛꯄꯗ ꯃꯤꯅ ꯉꯥ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯈꯪꯕ, ꯑꯗꯨ ꯀꯨꯝꯃꯨꯔꯒ ꯏꯟ ꯊꯥꯔꯒ ꯉꯥꯗꯨ ꯐꯥꯗ꯭ꯔꯕꯗꯤ ꯉꯥ ꯆꯥꯗꯦ, ꯃꯤꯅ ꯆꯥꯒꯦ ꯑꯩꯅ ꯆꯥꯗꯦ, ꯉꯥ ꯂꯥꯛꯑꯦꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯟꯕ ꯃꯔꯝꯗꯒꯤ ꯑꯩ ꯆꯥꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯂꯥꯛꯏꯕ ꯑꯜꯂꯥꯍꯒꯤ ꯔꯍꯃꯠ, ꯕꯔꯀꯠ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯅ ꯃꯦꯍꯅꯠ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯆꯪꯉꯛꯑꯣꯏ, ꯑꯩꯅ ꯃꯁꯖꯤꯗ ꯆꯠꯂ ꯅꯃꯥꯖ ꯁꯣꯟꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯁꯋꯥꯕ ꯐꯪꯗꯕꯒꯨꯝ, ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯩ ꯌꯨꯝꯗ ꯁꯨꯝ ꯐꯝꯃꯒ ꯇꯤꯚꯤ ꯌꯦꯡꯊꯣꯛꯑ ꯂꯩꯔꯗꯤ ꯒꯨꯅꯥꯍ ꯄꯨꯗꯣꯏꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯑꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯂꯧꯁꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯏꯁꯥꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯗꯨꯝꯕ ꯑꯜꯂꯥꯍꯗ ꯗꯨꯑꯥ ꯇꯧꯅꯁꯤ꯫ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh꯫